angakpa miyoibagi angakpa pukjel maithongi sakdam asi asengba chumbani haigadoribra miyoiba pumnamak sakchu khenabagi matungina wakhal thamoi amadi pukjel manade haibaduni eni amadi toni du chinglembo hoida lai yauraduna anima kumtharaaga adum kaisu khandana changlai enina kaino mi kawo aduga changse mina huran balak boy khanba tare tonina yare bema akoidi dum chame law sat moi ani na ngangnari ngai ibe yai du tholai aima noi ani di aduda kaidoriba kok changla ke de enida mu yenglaga ibe masina kanano ibungo tonina oga imasya maro namang lupini eni faina toni dengi ibe yai suno oga hai mai ma lao changoi be ma kaisu khalunu oi masi asi hairaga ahumdu changai yaifabi du kumtharakpada aya ita eni su yaifabi bu bada mapira jena nomi tawna arawna chinsili yaifabi su chinsili aduga ni du konsinaduna ita yaifabi du eni da mu yenglaga hingjabe nangdi sagamolame yam fazarame eni su kamnok tawraga is wathidi nang yam tielame fazaba hanadi aine henbane ibe yaina haima noi ani su hanadi gitinarakpra yaifabina imasi ai kedum tinai ninye chawbigi machana pine ai maima ai di khangludre tonina imasi bible kibra leibane mai kada imasi kauge asi airaga machana pagi kada onsilaga sana oh sana icha to nila iye jingle masukum thare i yong lakpiri eni urubada enia saga molame enina es sag olaga bukhang kidra on da baine noina khangle do mayam do no ibe yaina ibe ma sida famuse yai fabi haime puthoro aduga ne ngasi di moisu sida chak jajakhrani yai fabina oi masi enina imasi yarni chakti no moina chage aise dadoni na thindone thengbadudi inamana khangbani na fara mata dong male hoine adusu chumine tonina thenglo su kai doge akhoi da grow khagaloire eni du faina muksu toni dengai yai fabisu noklaga chakhum da changkhre ibe yaina masidiba noine wari sanaramuko imasine asai fawla thookige asi airam laga ibe ai su thokre leisna du tholoi aya chenia eni du leisna deng lai aima leisna nangdi leisa bi farame leisna su eni gi marak da famlaga es fade da che kai de no fare nupa ga koiramani leisna noklamba du fadanjeli adubu amu tamna no fetong no lai kai de no da cheni koidri anganga moiri chinglembana oidoida koibe yadri tonina mo abe koibe yadri ko noi chega noi deiga na halandawni chinglemba du faina toni denglaga nangama wathi warem da tawle sakta siga misa asing bairadi sawbane hairiba mayam adu nokmine yaifa bisu thoklaga wari watang yak sanaraga eni su toni na thenkhre Robert na ichan kainom taige leisna mamai ontharaga yamung jo kayage Robert amu makutu tangkali amuk thadai aduga makogadu amuk holaga ha kaino leisna ngakna es mai taba kaino hairome Robert du tablapna makutu tangkalaga noina wana bi lili do khamna balaibra leisna mami lauthoga ha Robert ikaina noina mana bi lili do mai khamna ba bf lebra banida leisna du noga ai yamung chau gi se kaino makhan ba male nate sumang ba ahang banida yes kaisu kaideda ato yamung chau
मा खंगनबदी लेतबने इचम चंबने मबुक्सु याम फबने लाइरिक तंबदी तोखरबने कुइरे ममा मपासु लेट्रे अदुगा मबो अमा लेरंबदुसु लेखिद्रे दापोइरेगा मागा तंग लेबने याम वाना हौरे अस नुंगाइतेदा यामुचो अदुना लौसिलो अखोइ चेगा मवैमिननबा अदा अखोइ चेना हलसु अदुम मंगोंदा इचे कौरनिको रोबर्टसु लेस्नाना थोकपा मंगांगलगा लेबा अदुदा नोफे तौरगा नंगसु भाबदी याइने नंग असादो अदा नंबर हाने पिरो अदुगा आइने थोकपा तौरगे पिबिगे असी हाइरेगा लिलीगी नंबर दु पिरमी सी ओइदी यामु चौना थोकपा तौरोहे अखोइ गति यहनबिरानुको रोबर्ट नोफे तौना होय अदुदि आइसु लाइरिंग याक्तंग पारुखिगे असी हाइरेगा मागी कादा काखली लेस्ना मा मथंदा लेरेबा मतमदा मागी वखलदु तुफक तुफाई चली वखलना फुंबंगना अदुमंग लई तंजा अदुदा अंजलिगी कोलाई लेस्ना जु पाइखली हेलो अंजलिना लेस्ना कइगिनो नंग ngasi स्कूल लाक्ट्रिरे किसु तौदेदा कइदरगे लेस्ना नंग ngasi वखल नुंगाइतबा माले लेस्ना दु मगुनी नुसिरकलदुना हिगी कपलाई अंजलि ngakna लेस्ना से कइदरगे हा कइदरगे बा लेस्ना कपगा अंजलि आई किदौ हाइबनो आई खंबे यामना वाई असुगाबा पलुम अमा इफमदा करिगी थांगत पिरामिबनो अंजलि पाकना लेस्ना से हाइरो कइदरगे नंग ऐसे कनाना ते खलबा हा से हाइरो अंजलि दादादो मा कइदरगे बा से दाथुन बना कहेरिनो मादा एमएलए रणबीरगी मचाओइरमे अंजलि ngakna कयाबा लेस्ना ही कपगा आई खांग मंगमद्रे अंजलि आई पोलमसे खरमना पुहाइबनो आई किदो हाइबनो सुगुंसिबा मासे इफमदगे दुमा लामलद्रा अंजलि नुआइतना ऐसु खंग्रे लेस्ना नंगी नारायबक्से अदा कैसुम हेनदी खलुनुदा अंजलि नुंसिबसे असुमना वाब्रा आई हानगी कनासु नुंसिबा फाउदना लेबा पुंसिदा ओइजनिगे ऐसुम पुंसि मइंगसे पामदिए लेस्ना नंग अदुमाइ कपकनोबा ऐसु नुआइते नंगदी कप पक्जदे इचम जमना अदुम लेबदा पामे से कैसुम खनगनोबा तंजा अदुदा याइफबिदु फचंगई लेस्ना मची उबदा पाखतना मपीदु दैथोगा कैसुम तौदबा सादुना लई याइफबी लेस्ना द मुनेंगलगा अबे लेस्ना मची द किरु येंगलगा चिचा याइफबिदु लेस्ना गी मनाकता फमगा मपी राजेना अबे नंगी लेबक्से करिनो नंगने गी फमदा कइगी लामिनो नंगने गी फमदा लाबनिना हौजिकति नंगसु नंगी पुंसिदा अयेपगे अयेपंगा तंगाइरे लेस्ना ngakna मची दे येंगलगा खैनो चिचे अदुमाइना हाइगनो से अदुमाइना हाइगनो बा अइगिदी चिचे खक्तने अइगिदी चिचे नतना कना लेरिगे चिचे से अदुना तौगनो याइफबी मनाउबो कोनसिलगा अबे हौजिकति हौख्रे कैसु खलुरनो नंगना ngana खंगौबिसे फरे अदुबो अबे नंग तुंगी खलो माना नंगबु यादनबा दुम होनारो अदुना फनी पुंसिसे यामना देले नंगी पुंसि मतेक्सिदा मादी नमखंगना थेंगनबनी अदुना हौजिकति काउथो लेस्नासु मपीदु दैथोगा चिचे आई माबु काउरगे आइगिदी चिचेना मरुने फरेसे लाओ चाक चाउरसे लेस्नासु हाइरगा कुमथरई सोमदना रणबीरदु सनारेगी वरी सनरी रणबीरना नचनुपादो कौथोरो सनारेना होय मै पाबु असी हाइरगा मचानुपागी कादा लागा थोंजिनदा लेपगा बुंगो नंग पाबुंग नमता लाओ वरी अमता सानसी नाये थोयनबना होय मा लागे सनारेसु कुमथखरे थोयनबसु फोन अदु मोन मखादा थमगा कुमथरई सोफादुदा फमलगा बाबा कयाइगे रणबीर मचादे येंगलगा बुंगो वरी मता सासिना तौबनिदा कयवानो बाबा मीनादु मोइना सानरिबा वरीदु लुमगा तारी रणबीरना मखा तारई
Ibungo, nang hojikti 12 chek loibaga Delhi da dum makha tamuro. Ipasu ahanu silaklabani. Nangna aina tawriba thabak mayamse nangna sena hogadoribani. Ipagidi nathantani. Thayen basu tapna. Hoi baba. Ada ai Delhi da changmada. Chahi ani mung lairaga changlagi. Ai matrix se loiraga dum changlagi. Yai adusu. Sanaraina. Ado mai pabong. Hayeng di meeting da. Hayeng pung kya dano. Pung ani dane. Thayen mana. Baba ai changlagi. Asi airaga Thayen basu changkri. Ranbirina. Mama. Ai hoji chathok kodok base. Section da bayar. Yeknaba masing yame. Handak pokhai ki babomda. Ai gi yeknaba mina tawbane habasu ai khangi. Adubu aina khanglakpa numitadi kayasu nungaira. Aina yamna hena kibe wasu nate. Sanarai du tapna. Mai pabong. Hojikti yamna cheksilase. Mise hojikti thajabasu pangna thambe yadre. Akoina thajaba misini hele. Akoigi mangnaba sinbase. Mina somda tarambade tamna tholaga magi kada kakakhre. Somda Thoyenba magi kada famlaga ngayaglei. Kaidorajano Janduna phone se sumpaiga parakdriduna. Asi khalaga amu phone adu paikhallaga Leisna da call tawi. Somda Leisna du phone lakpa adu de yingi. Thoyenba gi oiramba adu da screen adu fan muthalaga thammi. Thoyenba du somda. Kaino masiba call se sumpai paidrisiba. Amuksu taksili Leisna du phone adu fatka aga off thamjili. Thoyenba du amuksu tawbada off fairakpa adu da ngakna. Kaino maise kaidorino aingondaga stawba jala school su lakte thabak chilamanida hayin school lakbre yengage Thoyenba kaisu yena khanjinba tawdana adumak dumthakre somdana Leisna du phone adu da yenglaga mapira chelai dada handama poksi magidi nanga igalami pulamdre nangba nungsirabasu nungsidaba saduna lengkrage nangba nungsidaba thamoi kanbi amagi sakdam lawduna ai nangi nafamdagi lolagi thamoina kairaga maithongna nokadra nokhibadi yai adubu makalamba minokdudi oiroi masidi miyoba khuding maktani thamoi wana machet kya thongna kairabasu Leisnagi mafamdadi kaidaba thamoi kanbi amagi saklo lawduna magi dadagi dama khallaga mapunsi chupa lelage na khankre asumna numit adusu hokre nongaladuna mayam mathang magi thabak janaba matam oiraduna mathang chali chinglai basu shooting lai haiduna chakre yaifabisu chagi sing loisinaba tawri Leisna su school janaba loisilaga kumtharai yaifabina abe chak se khara charaga chaluduna che ai chak charage rena doina kai na charage asi airam laga Leisna su tholai Thoyenbana thonganda lairamba aduda Leisna khangdaba saduna Mamayon thoga kaisu yengdana dumak chali. Thoyenba du Leisnagi mataw aduda munni yenglaga lei. Leisna asumasum lakpada Thoyenbagi mapa aduwa yaurai. Thoyenbana kaurai. John. Leisna tadaba saraga adumak chali. Nakandagi Niki du kari khamlaga. Leisna mamayon thoga yenglai. Niki kai chaloino. Aidi sum tholai ni. Odo noyum sira. Nateda Aku cicegi mamanabigi da laibane. Ado nang school dara ai thimbiram lage. Leisna su danjare khanduna. Hoi, yaye. Asi yairaga gari maningda kakhali. Niki su gari du start tawraga thauduna chakre. Thoyenba ngasi Leisnagi mataw aduda ngakni yenglaga laihawi. Ngasaidagi sangtrik yenglaga lairambadu aniduna chakhiba aduda masu gari du first start tawraga anidu butannarai. Asum lakpada Leisna Niki gi tungda asum tabli narai. Leisna ga Niki gana nok dan wari saba aduda Thoyenbadi tasengna ikabana yadre. School yauraduna Leisna su kumtharai Nikina. Adudi ai muk chalage ko. Leisna su no faitawna makhud adu hairaga. Bye. Niki su no faitawraga chakri. Leisna su mamayon silaga changi tawbada Thoyenbana prap changsilaga Leisnagi makhud adu ta farai. Leisna mamayon thog yenglai wadi ngangdi. Thoyenbadu Leisna da sawni yenglaga. John, kaino nang tawrise? Leisna wa ngangdi makhud nan thongnaba tawri.
Thoibi Leisnagi makutu thadokte hena chena pairei. Kaino nang khalise aina nangonda kai lankhi nang lengonda handak tawrei ai kari irano nangi nara leite ahin bathi babasidi masana tabani mi kudima fazaba ahin mapamdaba kana legine nangondagi henba malabanina hajikti nangbu thadokleina. Thoibi Leisnagi nakta changsilaga mapi rajena maithongna nokfetona Leisna dinglaga oh adura nupi noigi pukjel ai ngaktaba ngamde tasingna ai ngaktaba ngamde adubu makataba ngamda sorwana kapthoga mamai onthoga makut namana makhwangna metlaga makut namana khadang mapa aduda amuk pai amuk thanga tawraga namthakni pumnamak namthakni mamai do mo Leisna don silagi ngai aduga makut aduna thilaga nang makna ai khaludabani nangi pukjel asum nolakani habadi ai tasengna khaludabani aina nangbu nungsiri mate nang leifamdagi kaide kaisu kaide nangi apamani adubu ai nang tasengna wa makha taba ngamda mamai adu onthoga mapi adu fatfatei thoi Leisna Thoibi mataw aduda mapi rajelai adubu uhande Pari Anjali Priyadu wari sana duna lakpada anidugi mataw aduda ngakni engli school karakpa satra kharasu moi anida munni yenglaga chakhi Anjali di marang khangmanina nungaijaramde Leisna du mamai adu dumang onthoga tamna noi aduga aidi nangbu nungsikhiba leite nangi nafamda aina laman khumani nangna ibu ikaiba pikhiba adugi lamani hoi aina nangbu wahalamba yai adugidi sorry aduga nangna ifamda tawkhiba singnaba mayamdugi lamanne oh laman nangna tatki maikhum uptuna ifamda nungsiba saramliba sidi laman Leisna du mamai onsilaktana yare wa makata nagumse nangsu nangi apamba lambida chakho ai karisu hairoi aduga aina igi apamba lambida chatpada nangi yelakano asi hairega Leisna hanning lamdana changki Anjali ga Priya gasu Leisna gi matungda tanaki Thoibi ningamda Leisna na chaikiba maikei dubu yenglaga mapi tana leyawi parisu nungaitana changlaga bye se laoba mi loina yengnare class a changas lao Thoibi tarakliba mapi adu fatfatei thoga bye ai gasidi class tanglagumse asi hairaga bite adu thauraga chakre pari tafong khangdana masu class yaudabi Thoibi matung inaki somdana Leisna du school adugi nakanda leiriba garden aduda changlaga makhud aduna machin adu melaga ngasai makhei khangdana leiramba adu pena kapthorakle Anjali na Priya da wari du libadagi Priya su khangladuna anidu punna Leisna gi nakda changlai Priya du Leisna bu chena ko sinbiduna Leisna se kapkono kai kapdebano pangdebi magu kharigi sontaribano Leisna Priya da kolaga hiki kablaga Priya ai khangba ngamdre mana ibu ahin mapambi oina khalamgadra ai bu mana wa makata bangam da kapli Anjali su kablaga Leisna yarse toba mi loini yengnare lao changaseba Priya ga Anjali gana Leisna bu thimjinbiduna class yaungna pusinkre asumna numiti asumokibana numidangi pung 9 helakpa dwaidani Ranbir ga Sanare do famlaga lei Ranbirna kainoba sida chaili sida leidana haibado khaidogeba hojik fawba kanagi yumdano mala leiramgadoisiba moi baba ai su khangdreda nahan khedi asumna tawdabani ngasai skun jatkibadagini hojik fawba halaktribasi mina su changlei madam chak thirame chakhirodra Ibema akhoi bungoda halaktri chakdo kupsilamo noi adum chagi su charamo tanja aduda gate hangbagi makhon tarai Sanare ga Ranbir ga du tholai pari na gari du thawi tungda Thoibi du pari da ngatharaga changlai gari du mafam chana khamlaga kumtharai aduga Thoibi bu samni Ranbir ga Sanare ga di ngaknengli kari gi su ngakloi fana ngaro su langjarasu
Nisa haiba nisa sidi amukta chadriba machani. Ngasi machana yu ngaroga lakpa asida ani dudi ngakna yengli. Tahen ma ngauri pari da nga tharaga mamit adu pangba ngamboy ngamdaboy panglaga. Bye, yaorabasu. Pari na. Oi, yauri, se, ai samge lao. Oi, ai su khong pale. Chappe. Oi, khong laba. Yani. Ai dum chachage sahib. Asi airaga pari do tamna inthoaga mathanda chanaba dawi. Ahan bathak boy bana yamna thakpa natrabasu nisa adu sanaba hiramde. Makhong adu karan jalaga amuk tu sengi dawi. Pari na chansilaga ngai. Kaino ne tusinge dawi ne. Bye, ai pai leitre. Pari na suoga manamnaga fazabane lawasat. Tahen badi istay kasaglai. Nungcbiduna nangna mirai ramlaga apamagi wakhalda lupna laikrabe tamoibu nangna kaihalamlaga inakambe wakhalda nokna chatrabe. Pari do tahen babu samna yenglaga. Bye. Mamaga babaga laiba. Tahen badu mamaga mapaga denglai. Aduga nakfai tawna. Palem afotpi. Fola segaibi. Palem na ngasi. Ahiba pokpiramdradi. Nachase asumna waram loiko. Sanaray sunungaitana. Bungo, kaino ngasi ichana tawraisiba. Nongmati yu thaktaban nangna ngasi. Uha maka tadringay ranbirna. Yari mama, hojik nana fana harisu khangloi. Hayeng fazana harisi. Pothalo, pari nangna pukhatpiramo. Hoi baba. Asi airaga Thoibi babu ngkpiduna magi kada pukhatnaba dawi. Minaso dum tumina yengli. Tahen badi isay aduma saksaktana chali. Nongdam banangi kung hay say karamba matmda loigani karisu khangjadaba nanaida karamba changeno nahaki karamba changeno nahaki nungare kairo si mangai. Pari na wana Thoibi babu magi kada pukhatlaga famungda tumhali. Thoibi basu nisa adugi mayaina adumak tumthakri. Pari su ngai yenglamlaga kumtharai. Sanarayna. Ibungo, karino mana tawrisiba? Nang marupse kaidoba yaurage. Imada sengne tayo. Pari du haisira hairasira.